Image Powder Mayang Tabiro Kwai Punapu, Brajesh Kumar Taram, Okshabolana, Krumjari, Ngasigi, Maro Powder, Hokyo Pum Kunmarida, Manipur, known COVID-19, positive over Mio, Jamaga, Humrani to Nagri, Mio Amana Laki. Darani to Shuba Manipur Legislative Assembly, Mikalgi, Tawal Amasung, Kaching District, Mede Ogeta candidate, Hanagi Chief Minister, Okram Ibobi Yauna, Taramagi Mirepse, Nasi Pishinagre. Uttar Pradesh Assembly election की आहान बतांका की बोर्ड नसी थादना क्रे मपुंग पॉप लोबिरसी मणिपुर दा होके पुंग कुनमरी दा मियोय चामगा हुमरानी थोई नौना कोविड पॉजिटिव ओइक्रे मियोय अमना लेखिद्रे उफम असिदा अपुनवा मियोय लिसिंग अमो चानिपान जाखनिपान कोविड टेस्ट तौकी मदुदा मियोय चामगा हुमरानी थोई कोविड पॉजिटिव ओइखिबना ngasi कोविड पॉजिटिव ओइबगे चांग चादा मापल 10.3 लेखि COVID pandemic Chandoropadagi Nasi Fawda state Asigi upon Bamioi Lak Amga Lissing Kontramanga Chamanga Contra COVID positive Oikre Mioi Lissing Aniga Supna Umdramangana Lakidre Nasi Mioi Chaniga Kunitoina COVID Naba Paki Masitarga upon COVID Naba Pakrabasingi Masing Lak Ama Lissing Kontrama to Shupna Yakanipan Sukiduna state Asigi COVID Naba Paki Wichang Sada Marifura Taruk Dasmik Taret Sono Yore, active case Tana, Lissing Aniga Chahum, Marifura Taret Lady. Joint Committee on Inner Line Permit System, JCILPSK, Convener, Oiramba Amadi All Manipur Ethno Social Cultural Organization, MSCO President Oibiramba BK Moirangsana, Manumatam Southern Lake Dabada All Community Development Organization, More Ekodom Amadi Nupi Kunai, Saukat Lamjing Loop Anina, Awa Pundroli. More Ward number Tariat Liba Ekodongi Office the Paktok Kiba, Awa Pundopa Aduda Ekodongi President T.S. Buddha Maitena, Pundok Kibada, Manipur, Miamgi Damak. Kanduna Masagi Ojava Singh Thadoktuna Miam Gidamak Matam Sangna Tabak Toviram Lava BK Moirangsana Laikidaba Asida Ekodom Amadi Nupi Kunai Saukat Lamjing Lupna Awa Hondrokli Laikidrabagi Imung Manungna Nangliba Awa Badasu Ekodom Amadi Nupi Kunai Chaukat Lamjing Lup Anina Saruk Yazari Haiki Manipur Takak Ani Tona Pangto Kadar Watan Suba Manipur Legislative Assembly Mikalgi Ahan Batangkakta Tha asigi kuntareta pangthok kadoriba mikhal asi nomaijing numit oibana asum yauna tongan ba lupsingna nomaijing numitta pangthok nanaba isiaina wakat kaya lakliba abadi numit asi hongdoktrabadi mikhal boycott tawgani haibna singba kaya lakhibagi matung inna hana lepkhiba February kuntaret amasung March 3 da pangthokani toromba adu yaithokre tha asi kuntareta pangthok Kani Toromba Ahan Batangkaki Mikal Numit Aduna Thasi Kunipanda Aduga Ani Suba Tangkaki March the Pangtokani Toromba Mikal Numit Aduna March Mangada Oina Pangtolagani Hana Ishiagi Cherol Amana Pongdrokli Tarantusuba Manipur Legislative Assembly Gi Ani Suba Tangkaki Mikal Gi Mirep Sing Tawal Amasung Kaksing District Oina Ngasisu Hanagi Chief Minister Okram Ibobi Yauna Punna Mirep Taramangana Magi Madlenaba Returning Officers Sing the Mirep Sing Pisin Nakre Tawal District Oina Ngasi Mirep Pisin Nakrab Sing Adudi Tawal Sigi INCG Mirep Hanagi Chief Minister Okram Ibobi BJP Gi Mirep El Basanta Allies Bhim Amasung JDU Gi Mirep I Chauvani Kabok Sigi INCG Mirep Oiriba Kendra Sigi MLA O Surya Kumar JDU की मेरे थोक्शोम जादुमनी अमसुंग बीजेपी की मेरे KH मंजोर मंगांग नि लिलोंग एससी की बीजेपी की मेरे ओरिबा केंद्र से की MLA वाई अंतास खान अमसुंग INC की मेरे शहीद अनवर हुसैन नि अमदी वांगजिंग तेंथा एससी की बीजेपी की मेरे ओरिबा केंद्र से की MLA पवनम ब्रोजेनी
कक्चिंग डिस्ट्रिक्ट की ओइना ngasi मिरेप से पिसिन नखरबा सिंह अदुदी कक्चिंग एससी की एनपीपी की मिरेप ओइरिबा केंद्र असगी एमएलए एम रामेश्वर सीपीआई की मिरेप ओइरिबी वाई रोमा देवी आईएनसी की मिरेप केएसएस केनेडी अमसुंग एनसीपी की मिरेप वाई नीलचंद्रनी अमरी सुगनो एससी की बीजेपी मिरेप एम विनोद लोइनाना वाबगाई एससी की जेडीयू की मिरेप सिकंदर अलीनी थवाल अमसुंग कक्चिंग डिस्ट्रिक्ट की ओइना ngasi फाउदा पुन्ना मिरेप कुंट्रा हमदोइना मिरेप चे सिंह पिसिनखरे ngasi की मिरेप चे पिसिनबा लाकपा अदुदा कक्चिंग एससी की एनपीपी की मिरेप ओगदोरिबा एमएलए मयांगलंबम रामेश्वरना नॉमिनेशन फाइल तौबा लोयरबु मतुंग पॉमिशिंगा उनबदा एमएलए मयांगलंबम रामेश्वरना फोंदोकलंबदा तेलबा चही अमगा था अनि असिदा कक्चिंग एससी असिगी दमक लंबी थोंग अना लायंग अमदी एजुकेशन न चिंगबा हिरम कयादा प्रोजेक्ट कया पुथरक्तुना थबक लोइखिबा अमदी हौजे हौजे थबक सुरिबा अमदी तुंगदा पाइखलकदबा थबक थोरम कया पुरख्रे मखातानसु केंद्र असिगिदमक नतना मणिपुर मियामगिदमक थबक थोरम कया पांथोकनिमगी मंगलान कया मंगली मंगलान सिंह असि मियामना नुक्सी बिदुना लाकद्रिबा मिकल असिदा मियामगी पौखोलोय ओहनबिरबदी कक्चिंग एससी की अमदी मणिपुर मियामगिदमक मंगजरिबा मंगलान असि सोइदना थबकता पांथोकनी हाइकी ngasi की मिरेप से पिसिनबा लाकपा अदुदा कक्चिंग एससी की आईएनसी की मिरेप ओगदरिबा कैथरीमयम केनेडीना नॉमिनेशन फाइल तौबा लोयरबा मतुंग पॉमिशिंगा उनबदा कैथरीमयम केनेडीना फोंदोकलंबदा लाइबक फदना मियामना नुंसीबिदुना कक्चिंग एससी की मियामगी पौखोलोय ओइबा ngamlabadi मियामना थंबिरकबा थाजबा मांगहंदना मियामदगी मकोक थोंबा अमदी केंद्र असिबु वाटर पादबा नुंगाई याइफबा केंद्र अमा सोइदना ओहेंजगे लोइना मणिपुर की ओइना चिंगतमगी नुंसीनबगी मरी आस्पा इनर लाइन परमिट सिस्टम अमदी टेरिटोरियल इंटीग्रिटी हाइबा हिरम सिंह असिना मांगोइनरगा मियामगी थाजबगा लोइना चक्सिनजगनी हाइखी ngasi merep se pisin khraba kaching SC da NCP gi merep oigedoriba yekhom niluchandrana phongdoklambada mahakna miyamgi thawjaldagi lakadoriba mikhal asida miyamgi mihut oiba ngamlabadi kaching SC asigi oina sothana leiriba lambi thong water supply amadi education na singba hiram kayada semgatnaba ahanba oina hodajagani state issue oiriba armed forces special power act amadi MLR act ki matangda proper forum amada pukhatuna tungkoiba solution ama puraknanaba hotnagani haiki ngasigi merep se pisin balakpa aduda kaching SC ki CPI gi merep oigedoriba yengkhom romana nomination file tawwa loyerba matung permissionga unaba da yengkhom romana phongdok lambada manipur gi ngamkhai gi matangda chapchana lepkani ngasigi sotharaba nahrol singh amari drug ta laicuraba nahrol singh gi damak tabak फंगननब असेंबली द चपचाना लेपकनी हाइकी थवाल अमसुंग कक्सिंग डिस्ट्रिक्ट की केंद्र तरा असिगी अमत ngairba nupi mirep oiriba yangkhom romana makatana phongdokladuna singtam nungsinana leigani ahal oirba singi pension scheme phangdriba sing lukhrabi singi phangpham thokpa phangdriba sing pumnamak nupi ama oina assembly da chapchana pukhatkani haiki panchayat amadi municipal council da nupi gi reservation फंगहलिबा असि असेंबली इलेक्शन दसु फंगहननबा चपचान होनगनी लाइरबा सिंगना फंगजगदबा तोंगान तोंगानबा डिपार्टमेंट सिंगी खुदोंसाबा सिंग फंगदना लैबा असि नुपी अमा ओइना फंगहननबा दायित्व लोगनी लेंगा के स्कूल सिंगदा मोंग तादबना प्राइवेट स्कूल सिंगदा महे तमनरकलिबा असिदा लाइरबा प्राइवेट स्कूल दा महे तंबा ngamjadaba singidama assembly da pukhatuna ngasigi sotharaba manipur asi kalambani haiki ngasigi merep je pisinba lakpa aduda sugnu SC ki BJP ki merep ogedoriba mayang lubam bino na nomination file tawbo lorba matung permission ga unabada phongdok lambada mahakna mikhal asida maipak labadi low simuda mapung oiba sugnu assembly constituency ama oibana constituency asigi lawmi miyamgi yaiphananudama irrigation system segment sagat pada ahan ba mideng thamgani loinana lambi thongi phibam phagathan ba yauna atai sothraba hiram kaya dagi phagathanduna
AC asibu atai AC singum masak thokpa lamdam ama oihenaba honagani loinana Manipur gi integrity kahendana thambada achobu thudang logani haiki ngasi mirepche pisin khraba khambok AC da JDU gi mirep oigadariwa thokshom jadumanina phongdorpada Congress na lengak pairingi matamda taurumdaba karimata taurumdraba khambok kendra gi lambi thong thaknaba ising thawak phangdaba naharol sing amadi ima ibel sing gi awaba kaya adu lakadar election asida mai paklaba matungda miyam gi ningba thungnanaba honagani khambok kendra ta mirep ahumna lamba taunaribani masida kendra asigi tongan ba khungang sing gi miyamna nungsi bibna maram oiduna miyamna mateng pangbiduna handaki taraithoi suba general assembly election asida soiduna mai pakani haibagi Khazabalai Haiki. Wangjing Tentha Asida BJP Mere Oigadariba MLA Paunam Brojena Ngasi Mahaki nomination file Tauba Lawyer Matung Pomishingda Pondok Lambada Lamdam Asida Ishana Ishabu Tabak Pizaduna Iromdom Lepa Ngamjaba Resource Marang Kaina Leiba Lamdam Ama Ohenanaba BJP na Pandam Thamli Handa Chemical Asida Lengak Paiba BJP na absolute majority Oiduna BJP Kaktagi Oiba Lengak ama lakani haibagi thajabalai BJP khaktagi oiba lengak ama lairabadi party asina laibak miyam gi damak pangthoke khalliba thabaksing pangthopa ngamlagani BJP na lamdam asida isabu thabak pijaduna iromdom lepa ngamjaba resource marang kain laiba lamdam ama ohinanaba pandam thamli haiki Gram Panchayat ke Pradhan Oiramlaba Muhammad Sikandar Ali ngasi DC Thawal da laiba mari lainaba RO da mirepche pisil luraba matung Pamisingda phongdok lambada Pradhan ama oina miyam gi seba tawningbasing adu mapung phana pangthokpa ngamdabadagi MLA ama oiraga kendra asigi miyam gi seba mapung phana tawjage amadi hiram khudingda sothana laiba kendra asibu chawkatpa tangdu laitaba kendra ama Samgat nanabagi pandam da JDU gi mirep oina mirepche pisin bani miyamna nungsibiduna kendra asigi mut oina thagat piu haijaba asinatana atopa pambai leijadi haiba wapamsu Sikandar Alina miyam gi puning singchinki Jiribam district ki Jingdong laikai da laiba deputy commissioner gi office ta complex ta Jiribam 40 Assembly Constituency ki Taraithoi Suba Manipur Legislative Assembly ki Janata Dal United JDU ki Mirep ex MLA Muhammad Asabuddin ngasi pung 13:nipan tama tamda Assistant Returning Officer ARO S Indrajit Singh MCS ta JDU ki Mirep ama oina nomination file tawkri nomination file aduda mioi anina proposer oiduna Mirep che pisanki nomination file loiru matung Paumising hangba wahang amagi pokum piraduna Muhammad Asabuddin na hai Ishorna Chanbirabadi lising ohungi matakta voter masing henduna aina soidana election asi mai pakani loinana aiga khwaidagi nakna lamba panagadoribasi candidate ohungi marakta amadi soidana oigani haina phongdoklamki ngarangna BJP Mirep N Buddha Chandra amadi NPP gi Mirep MK Awas Khan su Mirep se pisin kiba laikhrabani Manipur da laiba Congress ki pifam asi asuki matik nemba solo film amada laire makhoi masel gi marakta thajanadaba chauna laire haina BJP Manipur Pradesh ki VP amadi media in charge CH Chidanandana haikre wafam asingasi thambal sangle da pangthokpa paw gi phom amada mahakna phongdokhibani makha tarduna Congress party ki mamingda election gi phal lauthoktingai scrutiny loidingai mamangda makhoi masel gi marakta thajanadaba chauna laire Congress party ki leader singna kargi damakta Manipur gi laisam singda chatlaga wasak libano Manipur ki chatnabida wasakna ba haibasi thajanadraba matamda thajananaba wasaknabani adu thajanadrabani na makhoi masel chongthok chongchin tawroi haina dharma ki laisam singda chatlibani makhoi gi imungda thajanaba leitre handaki election asida makhoi suksoi soidana maithiragani maipaklaroi haiba khangjare aduga amaromda Congress party na kargi damakta left party singa alliance story bano madu Congress party ki strategy amadi planning oirba yai maduda comment tawningde tawbutabu madugi mityengda yenglagadi makhoi Congress party asi
Boromdom lepa ngamdaba masa mathanta mikal thengnaba ngamlaktabadagi subnakaki Manipurda member ama phawa natraga councilor ama phawa puthokpa ngamdraba left party sing asiga alliance ki fiom da laklibano masina takpadi Congress asuki matik sole takpani makhoi maithire masana yazabani Congress party na luppada left party sing chu lukragani Pami singa unaba aduda BJP ki spokesperson oiriba nopok nganbasu sarup yakhi 3% NPP da vote piba haibasi Meghalaya ki chief minister na Manipur da sasan tawhan baga chap managani NPP haiba party asi e chupa parasite ka chap manai state amagi affairs ta power head ani leiba yaroi haina BJP Manipur Pradesh ki chief spokesperson CH Bijoyna phongdokre wapam singasi lamphel pat leiba ma ki mayumda pangthokkiba pawmi singa unaba amada haikibani mahakna makhata aduna lisingani taratret ki Mikhalda NPP ki MLA Mari Karakpada Deputy Chief Minister ki Pham Phawa Yauna MLA Marimak BJP na Minister ki Pham Piribani BJP na Changja Pham Piduna Lakdiba Party asina Tawmimal Khangbagi Mahutta Ngasidi BJP da Oina Onsinda Sikle Makhoi Maribu Minister ki Portfolio Hek Pibadagi Hoduna Ngasi Phawa N Birena Lusing Balengak asi Tugaina Naba Tengkhang Kayada Hotaduna Lakli BJP Manungda Irang Thokaliba asi tasengna NPP na kaksa bisaduna singsep thabadagini phongloki lakadar bataya chochiwa Manipur Legislative Assembly Mikhalda 42 Technopol Asida Bharatiya Janata Party BJP ki ticket phangduna mirep oiriba letpau hawkip ki flag hosting ceremony ki thoram ama moregi ngamkhai bank da leiba Central Election Committee ki office da BJP Manipur Pradesh ki President A Sarada Devi Party asigi Piral Singh Hatuna pangthokre thorongi makha chatharpo oina Galngam Lentol ground da miyamgi Mapum oiba thorom pangthokhi BJP Manipur Pradesh ki President A Sarada Devi AC asigi mirep oiriba Minister Letpau Hawkip BJP ki Lusing Basing moregi tongan ba community ki leader sing amadi tongan ba village ki chief sing yauna pangthokhiba Thoramdura Minister Letpau hai mahakna handak AC asida mirep oina thorliba asi district asida purup amaga nungsi chanana hingminnaba amadi saukatpa lamdam ama puraknabagi pandamda thor Charakpani Mahakna Makhata Aduna Kanglup Purup Khaidana Sotharaba Lairabagi Pan Khaida Labor Singidamak Mateng Pangba Health Amadi Education Gi Lamda Hena Kumang Sauction Naba Inkalak Libat Nahat Singbu Nishagi Paktagi Nathai Handuna Apaba Lambi Yamada Puraktuna Apaba Tungi Mirol Amagidamak Honagani Loinana Awan Lamdam Ama Ohengani Haina Supungdoki BJP Manipur Pradesh ki Sarada Devina Thoronga Bari Lainana Marik Chumba Wafam Kaya Pongdok Laduna Owen Bakunai Ama Ohennamugidamak AC Oina Mirep Letpo Hakipu Miyamna Amatu Oina Nungsibina Miyam Gimhut Oina Tagat Birau Haki Manipur ki nahasing na khwaidagi chawna thengnariba issue ama oiriba drug ki problem asi maru fangna muthatnaba honagani haina NPF ki chadel AC candidate oiriba langhu polring analna mahaki election campaign gi manung channa ngasi unawpat public ground da pangthokhiba mahaki flag hosting ceremony da hongdokre thorong bari lenana mahakna makhatana haikibda mahakna Manipur Legislative Assembly the representative ama oiriklabadi Manipur gi khundamani bapuru khuringmak peaceful coexistence oina laiminanaba honagani Kanglup suna khundamani ba chandel AC gi asi yamna santi leina hiram khudingmakta chaukatpa kendra ama soidana ohengani hainasu phungdokhibak natana NPF ki manifesto da haibasi issue sing thabakta soidana onthokani hainasu phungdokhi Lakadru Transisuba Assembly Election ki Damak Janata Dal United Manipur State Unit ki Election Manifesto 2022 ngasi Kaishapat Hodam Lekta Laiba Party Office da JDU National Election Officer Anil Hegre President Janata Dal United Manipur State Unit Hangkan Pau Title Amadi Maru Oiba Members Sing Yauna Phongkre ngasi phongkhiba Election Manifesto 2022 aduda maru oina point kunipan yauri maru oina Aspa Manipur Laimaidagi Muthat Kinaba Honagani Lalhobagi Samasya Kya
loichinaba santhi wari saduna central government da takchinba nahrol amari thabak phangdabagi samasya kohanba nachingba kaya yauri Patriotic Writers Forum Manipur gi 14 Suba Foundation Day ngasi COVID-19 SOP ngakna Major Khulda leba Manipur Press Club ta pangthokri Taram adu da Imphal East Jilla Parishad ki upa adhyaksha Khetri Tama Patriotic Writers Forum gi President Nauribam Khamba Luang amadi Secretary Rakesh Naurem Singbana Sarukyaki Taram adu ki manungsanna Damodar Laisam iba Random Thoughts The Banket Amadi Hidam Dolen Iba Short Story Ahingi Namit Tarene Haibalai Ahumsu Fonki Forum Asiki Secretary Rakesh Nauremna Chahitra Mari Asida Patriotic Writers Na Larik Chamarom Fonkre Ahanboina Assam da Ningol Sakuba Pangtoki Forum Asi Maribak Baramdam Nungshi Jaba Aibasingna Ponsiduna Sembani Pongdoki Nepal Iski Upa Adaksha Khetri Tamana Patriotic Writers Forum na ngasi fauda paikhat lakpa thabak thoram kayabu masak khangba oina ikai khumnaba utki Uttar Pradesh Assembly Mikhal gi ahan bataka ki ngasi ayu pung 3 tagi namidang waram pung 3 fauba vote thadana District Ramatoi gi Assembly seat yakhani pan gi ngasi vote thadana ki Election Commission Official singna haibda nuthilpung ahum fauda chada ni puripan dasmik ani mari thadaki Assistant Chief Election Officer ACED BD Ram Tiwari na haikibda mafam khada EVM sing yadabadagi report lakhi EVM sing adugi mohut sindokhi Dundu Khera village da lairaba voter sing bu vote thadahan khide haina Samajwadi Party na haiki madugi maramda thigatnanaba mari leinaba district magistrate ta khangan kre hari ngasi pangthokkiba sit yakhani pan gi damak merep chatruka kulumdoi laibak yengnari madugi manungda nupi meret humdoi yauri nupa voter crore ama dasmik ani mari amasung nupi voter crore ama dasmik soino mari punna voter crore ani dasmik ani nipana vote thadabagi hak pangki party khudimangna makoi gi angamba thakta vote khomnaki hari ngasi ahan tangkaki oina vote thadanakiba area asi western UP gi jat dominated belt ni lisingani tratret ki election da sit jakhani pan gi manung da BJP na sit jakhai humdoi phangkibani Samajwadi Party amasung Bahujan Samaj Party na sit ani adu Rashtriya Lok Dal na sit ama phangki aroibada mariwa paw amuhanna Hokyo pung kunmari da Manipur nauna COVID-19 positive oiba miyoi chamaga humrani thoi thinakri miyoi amana laikidrei Tarani thoi Shubha Manipur Legislative Assembly Mikhalgi Thawal amasung Kaching District ki merep oigedaba candidate hanagi Chief Minister Okram Ibobi yauna 15 gi merep che ngasi pisinakre oinana Uttar Pradesh Assembly election gi ahan batangka ki vote ngasi thadanakre Ngasi damakta di paudam pijaw mata asilo sinjari mejang tabiru kai punapu amukana kurumjari